Lakhipuronline puthokchaba December ki tang 15 thangje numit ki Khomjinba Pao tabirasi ahanbada maruiba Pao Tripura ki Puthiba Welfare and Cultural Society na sinduna numit 15 ni chupna pangthokpa Manipuri jagoi ki workshop ngarang loisinkhre Abhiram Sharma bo Lakhipur OBC board ki chairman oina khalakre Gujarat ki Gandhinagar da pangthok kodoriba tarahomdoi suba National Futsal Championship da saruk yarunaba Assam ki Soccer Futsal Association ki team ngarang khongsan khre Progressive Writers Association Imphalna Korirol manalan thokpa amasung saireng saidinaba pangthokre Christmas bye bye amadi New Year gi cheksel thorang lokot poina jiribam gi mafam ahumda helmet uptaba amadi gari gi che chang sudaba singi drive chathaba hokre Jiri College matam kaktana thingjin khre amasung Assam da miyoi marfutra homdagi masada COVID ki anuba case sengnakre positive oibagi chang chada 0.ahum oire Haujik mapungoiba pau tabirase Tripura lenga ki mateng lauraga Puthiba Welfare and Cultural Society na sinduna Obhoinagar da numitra mangani chupna pangthokiba Manipuri jagoi gi workshop ngarang loisinkhre Loisinbagi Thoromadu Society ki President Moirangthem Indramani na preside tauraga Agartala Municipal Corporation ki Anoba Mayor Deepak Majumdar na Chief Guest Mayor in Council Hiralal Devnath Councillor Santona Saha ICA West District ki Deputy Director Amrit Debarman nan chingba miyoi singna saruk yakhi Thoramda Anoba Mayor bu Society ki maike dagi khudol pot piduna taram okhi Loisilakpada workshop da saruk yakiba artist singna makhal mathil gi jagoi utkhi Thoromadu Society ki Secretary S Deepak na anchor oiduna pangthokhi Assam lenga ki Welfare of Plain Tribe and Backward Classes Department na December ki tang 19 da thokkiba cherolama ki matungina Sri Abhiram Sharma bu Lakhipur Subdivisional OBC Development Board ki chairman oina khalakre punna miko kunmarina saba OBC board asigi chairman oina khalakpada maige kaya dagi taram okhi lauthok chaba ama haukiba December ki tang 13 da khwai mayam bu thadoklamlaga Laigi khoya tankraba Silchar Rongpurgi Ningthaujam Dhojo Singha ki thawai mirelna Lairam lenda ingna chikna lairuna bagi damak hayeng December ki tang 16 mahaki imung manungna ngamjaba kharadang mapugi khoya khada kachagadauriba asida marup mapang oja guru singna hairiba numit asida Silchar part 2 da leiriba masagi sangai da pangthokodoriba thoromasida saruk yabiu haina imung manunggi maigei dagi paujelakli Tha sigi tang 19 dagi kuntra phauba Gujarat ki Gandhinagar Sai Sports Complex da Laibaga sigi state kunmari na saruk yaduna pangthok kadoriba tarahumdoi suba National Futsal Championship da saruk yaruna bagi tamak Assam Soccer Futsal Association gi chahi kunmanga makhagi senior nipa macha amasung nupi macha gi team ama official singaloina na miyoi kunithoina sabati masi ngarang khongsan khre nipa macha gi oinam panganba goalkeeper Haisnam Bizenta Captain Nasib Khan Vice Captain Sagapam Sachin Yengkhom Daya Sagar Thangjam Pamhiba Hailakandi Laitonjam Roman Hojai Laitonjam Rajesh Hojaini aduga nupi macha singi oina Chingsubam Niha Captain kam goalkeeper Hailakandi
Laisram Aruna Vice Captain Hailakandi, Oinam Priya Hailakandi, Seram Santi Hailakandi, Pukrem Madhumati Hojai, Sonia Rongpi Hojai, Amasung Jumi Teronpi Hojai Yauri. Official da Supervisor Oina Sagolsem Birchandra, Ngangom Prajakishore, Executive Member Indian Soccer Futsal Federation. Nipa Macha Singi Team Coach Oina Ngangom Ranjit, Nupi Macha Singi Team Coach da Konsam Robindro, Team Manager Horongbam Somorendro, Assistant General Secretary Amadi, Ngangom Ibomcha Executive Member Nihaina, Assam Futsal Association ki Joint Secretary Ngangom Prajakishore ki Cherol Amada Phongtorakli. Progressive Writers Association Irabat Bhavan Imphalna Khorirol Mana Lanthokpa amasung Saknairaba Kabi Taramangana Saireng Saidinabagi Thoram ama ngarang pangthokre. Manipur Press Club Imphalna pangthokiba thoramadуда Sekmai Assembly Constituency gi hanagi Mantri Ningthaujam Birena Chief Guest. Association ki Vice President Dr. Rajkumari Nirmalana President amasung Advisor Langon Iboyaimana Special Guest oikhi. Mana Singh Mathang Sidna Progressive Literary Award na Nepram Mayagi Warimacha Musi Laklaba Layi Kumdam Manana Mutum Romuni gi Warimacha Maklang Turel gi Ithak Irei Laimuzam Romesh Chandra Ningsing Manana Dilip Mayangbam gi Saireng Nangi Isai Saktana Kanagi Busagluni Haibasida Pikre Makhatana Literary Organization Mangatagi Mihut Ahum Tauduna Saireng Saidinaba Pangthoki Ima Kholgi Dr. Chingangbam Chandrakala, Tonjam Sorojini, Wahengbam Roman Meitei, Literary Society Dagi Pralhat Sharma, Dr. Ingudam Deben, Bijendrajit Telem, Progressive Writers Dagi Dhoneshwar Konsam, Rajkumari Noyonsana Haubam Yaima, Asai Lup Dagi Dilip Mayangbam, London Kaithilakpam Amasung Lanchenba Meitei, Laikon Dagi Khoirakpam Anandi, Rajkumari Tampasana Amasung Binodini Phurailatpamni. Taram na okpagi warol na Loitongbam Ibungo Machana Piki Nungi Oiba warol Sugaina General Secretary Angoba Tombram na Piki Program asi Saknairaba AB Shobita Saubam na Anchor Oiduna Pangthoki SP Jiribam ki Biniang Makhada Sub Inspector N. Jaintu Kumar Singh na Luchingduna Christmas Bye Bye Amadi New Year Naksilakpa na maram oiraga Miyam Tinba Hingalakpa Amadi Lambi Sorokta Thokhaningdaba Thodok Sing Thoktanaba Chekchel Thaurang Lokotpa oina Jiribam District ki mafam ahum Irabot Crossing Lamkhai Amadi Gular Tholda Ngarang Ayuktagi Helmet Uptaba Amadi Gari ki license Jaudaba Singi Drive Chathaba Hokre Drive asi Chathadringai ki mamangdasu publicity chatkiba laikre hairi Chathariba Drive asi ga mari lenana SI N. Jaintu Kumar Singh na phongdokkibada SP Jiribam ki Biniang Makhada Christmas Bye Bye Amadi New Year ga mari lenana Chexel Thaurang Lokholakpa oina Irabot Crossing Lamkhai Amadi Gular Tholda Helmet Upaktaba Amadi Gari ki license Sudaba Singi Drive Chathajabani Masida Niyom Chumdana Gari Thorokpa Sing Phagatkre haiki Hauji akhona check tawjariba Khomjinba Pao Lamkhai Irabot Crossing Afam ahum thongna tawjabani Gari ki accident amasung New Year Bye Bye ga mari lainana thoningdaba thodok thoktana bagi dangta session tarong na khosabani Matam kaya gi mamangdagi oja watpagi matangda Jiri College Students Union na mari leinaba singda haijaduna laklabasu response amata phangde hairaduna Jiri College Students Union na college thingjin khre hiramasigi matangda Jiri College Students Union gi Finance Secretary Konthaujam Somorjit Singh na hai haukiba November gi tang 9 dagi Jiri College Student Union na college asigi Physics Department ki Assistant Professor Khoirom Kabita gi order kakpiba natraga mahut thabiraknaba mari leinaba singda hanjin haijakhrabasu karigumba response amata piraktabana haukiba December gi tang 19 da karigumba response amata piraktragadi Jiri College launching gani haikibadu numit humni phawbada response amata piraktabadagi ngarangdagi Jiri College Students Union na college asi matam kaktana thingjin khre hairi haukiba November gi tang 9 dagi hawraga Jiri College Student Union na Physics Department ki Assistant Professor Khoirom Kabita gi order kakpiba natraga mahut thabiraknaba Marine Department Singda Hanjan Haigrabasu ngasi paw tabi dabana maram oiraga ngasi Jiri College Student Union na Jiri College si ngasi dagi matam kaktana thongno sinja Assam dangarang miyoi marfu tarahum dagi masada COVID positive oiba thengna kre positive oiba gi chang chada 0.ahum oiri
Assam dangarang laichad asina miyoi ani laikidabaga loinana laikidabagi apunma masing lising taruk chamaga yangkai manga sukre. Manipur gi haksel loising na thokpa pau matungina miyoi nipan gi masa dangarang COVID-19 positive oi bethengnakre. Laichad asina ngarang miyoi ama laikidabaga loinana laikidabagi masing lising ani sukre. Aroi bada maroi ba pau amukhanna. Tripura gi Puthiba Welfare and Cultural Society na sinduna numit 15 ni chupna pangthokpa Manipuri jagoi gi workshop ngarang loisinkhre. Abhiram Sharma bo Lakhipur OBC board ki chairman oina khalakre. Gujarat ki Gandhinagar da pangthokkodoriba 32 Suba National Futsal Championship da saruk yarunaba Assam gi Soccer Futsal Association gi team ngarang khongsankre. Progressive Writers Association Imphalna Korirol Manalan thokpa amasung Saireng Saidinaba pangthokre. Christmas bye bye amadi New Year gi chexel thorang lokot poina jiribam gi mafam ahumda helmet uptaba amadi gari gi che chang sudaba singi drive chathaba hokre. Jiri college matam kaktana thingjinkre amasung Assam da miyoi marfutraum gi masada COVID ki anuba case sengnakre. Positive obiki chang chada 0.ahum oiri. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.